ngasi New Delhi ki Rashtrapati Bhavan da pangthokpa thauram amada India ki President Draupadi Murmu na Manipur dagi Wairokpam Hemabati da National Florence Nightingale Award 2021 khutsinaduna ikai kumnaba utkre. Wairokpam Hemabati Thoubal District ki Lilong Primary Health Center da Female Health Supervisor oina thabak tauramki. Mahak haujing District Hospital Kakching da District Health Nursing Officer oina thabak tauri hairi. Miyamna COVID-19 laijet ki mipainaraba matam aduda mahakna ana layeng ni lamda laukiba thongdang amadi tongan ba health workers singa khumsamnaduna laijet asidagi miyambu ngakthoknaba hotnabada laukiba thongdang sing adubu sakhang biduna National Florence Nightingale Award asi India ki President na kusinakibani hairi. Shrimati Wairokpam Hemabati Primary Health Center, Lilong, Manipur. आपने 3 दशक से भी अधिक समय से मणिपुर के थोबल जिले के जनसमुदाय की बहुत समर्पण, प्रतिबद्धता, उत्साह और करुणा के साथ सेवा की। वृद्धावस्था तथा दशामत देखभाल और पुनर्वनीकरण के लिए आपका समर्पण उल्लेखनीय है। श्रीमती वायरकपाम हेमावती देवी।